BJP na luchingba leingak asina Houkhiba masak thokpa thabak singi manungda ama oiriba foot over bridge sing yengsinbiba watpadagi amot akai na pik thale Houkhiba kumja English ngani taraga mapanda ahanba oina Chief Minister N.Biren na Kangla gi nongchup thangba sarukta foot over bridge ama sangaduna miyam da kusinakhe masigi matung Imphal gi tongan tongan mafam sing haibadi Kaisampat Imphal College mamang amasung bichirota foot over bridge sing sangbatke Adubu laibak thibadi foot over bridge sing asida amot akai mayam ama peisinduna leiba maramna achat awong tawba sing da khudong chadaba kaya thokhalle Fibam sing asi MAMI Tv gi Staff Reporter Seidur Maibam na koina chatun yengsilubada thengnarakhibani lambi lanthok lansing da he na khudong chanabagi wakhalonda Minister of Road Transport ki senthang makha da foot over bridge sing sangbatkhibani Sanjay Infra Product Limited haiba company amana lupa crore ama changna sakhiba foot over bridge sing asi ngasi di hana yengsinbidabadagi mami chawna tari Imphal Municipal Corporation na Imphal Sahar lu nana thamnabagi pandamda sit sengbagi thabak akanba moongda nungti numit khudingi chatharibani adubu laibak thibadi foot over bridge sing asida sit sengbagi thabak asi chathade masina maram oiraga foot over bridge ta leiba amot akai sing asina leina sandorakadra haibagi akiba poknade asigumba achat awong singda khudong chadaba thogaliba ase thoktanaba mari leinaba singna athubada akanba miyeng changhaningbagi apamba foot over bridge asida chathok chasin tawriba singna phungdorakli